ꯑꯩꯈꯣꯏꯒꯤꯗꯤ ꯄꯣꯔꯇꯨꯒꯜ ꯍꯥꯏꯔꯗꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯄꯣꯔꯇꯨꯒꯜ ꯍꯥꯏꯔꯗꯤ ꯂꯣꯏꯔꯦ Portugal defeated Croatia 2-1 dani thoiriba round of 32 da defeated torisi Croatia thoiru matungda Portugal round of 16 sangre 16 sida kana thengna gani makha tajarake Croatia gi su makhoi fajana sanagi makhoi su poba yadi na aduga makhoi gi star player Luka Modric ki last dance of World Cup 2026 magi aruiba match ngasigi match aduna oikhre aduga round of 16 da kanaga thenagani next match Spain ga Portugal versus Spain round of 16 da date 7 July pung 12 makhai da 12:30 da ko Portugal versus Spain then aduga Spain su round of 32 da 3-0 da Austria bu maithiba piram laga makhoi su round of 16 changla khibani aduna asengba Portugal gi performance asengba makhoi gi utkadaba makhoi gi team work ado handak round of 16 da akhoi miyan loin uba phangane ba aduna akhoi round of 16 da Portugal versus Spain da Portugal gi performance su Spain gi performance su sab chana loina yengba miyan phanglagane ba 41 years old Ronaldo akhoi gi god ki mahaki performance su miyamna ngai duna lainaraba ngaktani round of 16 da asengwa performance adusu mahaki karai phong yongna mahak sanagadage haibadu mayamna loin uraneba mamangrom da khajitang hangalaga hoi history sida khajitang hoi Portugal versus Spain si makhoi si kamai toroke haibadu mate khajitang panjaoge ba Portugal versus Spain si makhoi international matches football matches 41 times ak sanagareba 41 times sanabasida Spain na ayama thoi Spain na kaya Spain they have won 16 matches 16 lak mohina thoire 7 lak na 7 times Portugal na thoire aduga 18 times na draw ne aduna round of 16 da asengba performance adu mukhoi hana su loina thengnaraga sanaraga international matches mayamam sanara leirabni na ko adugi 2026 da round of 16 gi sida Ronaldo gi su last match last dance oibani na mahaki teammate singaduna karama performance ulakadage have the miyamna loina ngainaraga leirabane aduna mayam pumnamak CR7 akhoi gi CR7 Ronaldo gi fencing let's pray for God let's pray for Ronaldo CR7 thank you